ngasi numida waram phongkiba tongan tonganba manipuri sifongsinga masum thokiba Thoudou wathoksingdagi maroibi I pausing miyamna thamjari hanbada paunikol pausidagi lokosaraga awaba taraba miyamgi damak MSCB na mateng pangbiyaba panghaningi Chief Minister handakta Manipur gi tampak lamdamda ising isaw hanjin nangkhiba loinana tongan mafamsingdagi lanjenaraktu na maruiba mayang Imphal Assembly constituency amadi Moirang Assembly constituency da leiriba miyamsingda mateng pangbada bank na asobo Thoudang lawbi yu haina Manipur gi Chief Minister Nongthomam Berani appeal tawkre wafam asi Manipur State Cooperative Bank Limited ki mayang Imphal branch amadi Moirang branch anina nauna Chief Minister N Berani singhana virtual conferencing ki khutana Chief Minister gi secretariat gi hangdoki MSCB gi branch ani haibadi mayang Imphal amadi Moirang gi branch hangdokpi gi thoram madura mafam madura Assembly constituency adugi MLA singna saruyaki Chief Minister gi secretariat pangthoki ba thoram madura Manipur gi Chief Minister Secretary Benit Joshi amadi atopa MSCB ki official sing yauna saruyaki ba thoram madura Chief Minister N Berani makhatan hai mayang Imphal Assembly constituency si handak ising isaw kiyarak nangkraba mapamoiki mapamadуда ngagi pham tawraga hingjaba mi kya su leiribani masigi mathakta Moirang Assembly constituency digi phibam asimak mayungnari hairibe Assembly constituency sida handak thokliba kanglup ani gi lana sina maram moiraga lanjena duna relief camp da miyoi kya leiri hairiba miyoi singa sigi khalaga Manipur State Cooperative Bank MSCB na miyamgi khalaga mateng pangbada kharagi hena miyeng sangbiyoiki Thoudam adugi khudongchaba lauraduna Chief Minister na MSCB na mamangda lengashida mating pangduna lakhiba maru oina miyamgi numit Hills Leaders Day na singba Thoudam singda saruk yaba lakhiba miyoi kyagi award apakya mengkhatpibagi damak thagatpa phongdoki masiga loina na cooperative bank asina haukiba sahi manga asida self help group English singani ga taraga manga da lupa crore taraga tre rongi senpham sing thadaki masiga loinana lenga asigi makhara packet kiba startup scheme singda lupa crore taraga manga rom hena senthang pi hibagi dama MSCB bu thagaba phongdoki atopa pawmana MUC gi faculty sing numit manga ni phawagi manungra regularization tawdrabadi mairoi sing yauna khongjang sangsinana ba fire blokre numit manga ni gi manungda Manipur University of Culture MUC gi leiriba guest faculty sing regularize tawba natragana makhoi gi sabsaba mafam ama mari lenaba singna khangandrabadi khongjang sangsilagan haina Manipur University of Culture guest faculty association na section 1 phongdorakli Kanchipur leiba New Light Public School da MUC gi guest faculty taraga nipana tungan demand wakat mifam sataki wakat mifam adura saruk yakhiba association asigi B Gopi Raman Sharma phongdokibada lamdam asigi yamna lemjaningai oireba Manipur University of Culture sigi matam sangna awa ana kya puduna laglaba guest faculty singi oiba tangtaba mafam ama pidabada natana phangpham thokpa remuneration sing pidaba amadi matik saba regular register finance officer examination controller laitabana university asi mutkibi yabagi akibi yana leiri university asi MCS cadre singi ahangba menpham nati Maramaduna matik saba staff sing thambiyu natragana university asida leiribi staff sing dagi matik saba khanduna posting mention biwaiki university asigi department of folk music ta MA first semester tamliba naurema mahena phongdokibda mairoi singna amlurani khanduna lakpa matamna oja singna asumna protest tawduna leiramba simak yamna lebak thibane asiguma mahi tambada apanba piriba sithoktana ba oja singna taliba demand sing asi pibiu matuna thrabadi numit mangani gi manungdagi oja singi khongjang mairoi singsu yauksilaganaiki atopa pawmana kotuna lusingduna kangpokpi taungda rally satuna DC da memorandum pisingkhre Kangpokpi town the Labour Committee on Travel Unity Kotu Office Tangarang Kotuna Mapungweba Thoudang Rauduna Kangpokpi District Labour Civil Society Organization Singi Mihut Sing Yawa Mipam Ama Pangto Kibuga Loinana Mipam Madura Laukiba Warep Kimatungina Ngasi Kangpokpi town da Kuki Zau Singna Rally Sat Kibaga Loinana DC Kangpokpi da Memorandum Ama Pising Krihari Kotuna Mapungweba Thoudang Lauduna Ngasi Numijungba Matung Pung Taragani Toga Minute Tara Taba Matamdagi Kangpokpi Bazar Ima Kaitilda Miam Pullava Matuna DC office power rally satuna DC da memorandum pisin ki hari rally edu da sauran Miyoi Lishing sahum rom na saruk yaki rally edu da saruk yaki pasingna stop false narrative justice delay is justice denied immediate actions against Kuldip Singha and Geoffrey Amadi
We demand Kuki Len Hive Kolausing Loki. Pamdaba Thoudou Sing Toktanaba Security Force ki Makedi Akan Masing Tarang Lokot Hibaga, Lokot Hibana Pamdaba Thoudou Laki de Hedi. Kongzanga do Saruk Yakiva Kotu ki General Secretary Lamin Lun Sing Sina Fungo Hibada. Rally as Stelengana majority community bus Haugat Pagaloina, Lana Pau Sandoli Vasikuki Zomiam the Mahutana Kangana Baloina, Central Government Asumama Puthokna Ngashigi Rally Sapni. Makatana Matangi Numit Haying September Kunga Taret Amasung Kungani Pandasu Sadar Hills ki Mapampuna Maga total shutdown Satagani. Mayamari Kuki militant Samapalo Manipur sanction Kirihana, saying the intelligence report Amas Handukli Vasigi Mayukta, Kongzang sanction Gadavani, Haikianasu, Paus the Fundurakli. Atopapa Mana, Yum Ama May Sakri, Ngasay Pung Tareka Minute Kulom Tapa Matam the Impal West District Singzamay Police Station Gimanungsana, Hairangway Tong the Leva, Semi Pakagi, Yumama May Sakri, May Sakraba Yumasil Laisram, Tambal Nobi Debi, Mapureba Lakidrava El Ibo Bihini, Maka Thang Basaruna Pakagi Yuni, Aduga, Matak Tangmana, Zingana Kuptuna Sabani, Ngasay Ikan Kangodana Horakiba Mayeduna Yungi Matak Tang Basaruk Sing. Maina Sakri, May Sakwi Pau Fire Service the Pau Pibi the Minute Taragi Manunda, May Sakom the Yorotuna, May Kan Bikitabok Mapung Pana Pantuki. Fire Service Kangura Low Keep a Thoudang Adubu, Yumbu Amadi like I Miam Apian Mamadi Takat Bapuntoki. Matam Sana Fire Service Kanguna May Kan Bikitabok Sataramdaba, Tarabadi, Tangana Lady by Yumkia, May Sak to Amata Tolangani Hadi. Ngashigi, May Edu electric source Sakutegi Horak Oigan Hainat Haznari, Amaromda. Mahau Langpoki Thoudou Tholakpa Matamda May Kananaba Fire Service telephone number 101 telephone Tauba Matamda Matam Queen engaged Tauduna Levidi Pau Paunabangam the Bakayare Maramaduna Mahau Langpok Tholakpa Kudaki May Kananaba Pau Pipam Oidiba telephone number 101 Sida Kanamatan Maram Zadan telephone Tauxinuna Apana Pibigan Hana Sumari Lenaba Fire Service ki Makedi Fondorakli Atopa Paumana Lengak Pari Vising the Amatuena Punsinduna Levas Kandana Bohonaviu, Nandoluwak. Protection and Preservation Committee, Manipur, PPCM Gimiyang Makada Lamyan Irabot Ningsing Thoram Observation Committee, Lintok Nasinduna, Humdrago Humdoirak Suba Lamyan Bihizam Irabot Laikitavigi Ningsing Thoram Ngasi, Bisnupuda Laiba, Kiamba Sanglina Pantokre. Thaudamadura Lamyan Bihizam Irabot Kimitam the Laisuka to Ikaikumnabu Utpaloinana, Manipura Toklibi Irangashi the Laikidrava Atauba Taubishing the minute any leptuna Ikaikumnabutki. Thoudamaduga Mari Lainana, PPCM Gi, Convener, Heroism, Nando Luan Fundokibida, Puari the Sahi Tare Kuntakiba, Amadikumza English Samapanга, Marf Gamatoid Anglo Manipura, War Tokiba, Ning Thomas in Manau Pamunabadi Tokibani, Having a Sigi Langak Pari Visina, Ning Singduna Amato in a Punsinduna, Langa Asikana Bohonabu, Lamyan be Irabona Manipur Gidamak Hotaramba, Dunangashigi Manipur Lady Bani. Purvasal Pradesh Semba Yaro Habigi Hauda Levakidamak MLA Oina Mirot Oikibani. Ngasi Mahana Laikidaba Numiki Ningsing Toram Pangtokiba Sigi Panamdi, Ngasigi Ladiba Mirol Equina, Lamlan Basina Mamalebakitamak, Kalamba Wakalonamadi, Tauna Ihuludu Henmangamlagani, Lamyan Bihizam Irabot Kumba Lusingba Lerectavana, Manipur Masoitari Haikenasu Paus the Fundokli, Atopa Paumana, Sulak Toglabadi Manipur Irangasi Lucian Mangamani. Manipur Sanariba Lila si Maitei Mutanaba Sanaba Lilani, English Namagasama Pangam Yankaiga Matugi Matung the Sanglakiva Indianati, High Laptokba Madikuki Kulai Pibes in the Taunaribasu, Laptoklaba Matam the Manipur Toklip Iranga solution Mangamlaganena, political activist Sapam Kanglai Pal Maitei Fongtokre, Wapamasingasi Maitei Saingak Maitra Pak Sinduna Major Kuldaleva, Manipur Press Cup the Pangtokiba Lamyan Irabotki. Humdrago Humdoirak Suba Laikidrava Namiki Thoram the Mari Lenana Fungokivani, Laikidravaki Poto the Laisukat Pigi Thoram Ki Marueboiki, Thoramadura Maitei Sangak, Maitrabaki President, Nongtombam Sanahal, All Manipur Student Guardians Organizing General Secretary Sumati Sakrakpam, Socialist Student of Manipur President Soraisam Yaima Maitei. Kanglaipak Minority Welfare Organizing President MD Nasir Khana Thoram President Member Oina Saryaki. Thoudamaduga Mari Lendana Sapamsa Kanglai Pal Makatana Fongdokibidi, Laikidraba Lamyan Irabot, Matamadugi, Sokna Samnaba Yadaba, Tex Yamna Sauna Lobagi, Satna Haliba 6 Amadi, Miyamu Ot Naibakia, Dugi Mayuk that Levana, Lamdamasibu Kanana Bohonaramba, Dubu, Asingbu Lusing Bamani,
manung matam sadana laikidaba haibasi lamdam asigi asoba mangzaba amani haiki atopa pawmana laitambi khonsa lakolgi pali thugairaga yung kya sarakliba silengan athuba matamda eviction tawbiyu sanahanbi state land gi mafam ama oiriba nifugu humdoi laitambi khongsa lakolgi pali thugaiduna loni yadaba yung kya sajilakliba si athuba matamda lengan eviction tawbiyu haina Vamon kampu okram lairak mayai likaidagi kanguzam sanahanbina mari leinaba authority gi miyeng singsilakli nifugo homdoi laitambi khonsa lakolgi mafam singda pata paiduna lawpaliba lawmisingna pawmising unaba amada wafam asi fongdokladuna sanahanbina makhatana hai nifugo homdoi khonsa lakol loni yadaba yung kya samga sagalakliba si khonsa lakolgi akoibada lawpaliba lawpusingna ayaba pihiba leiti kanaguma lawpu khrana pihiba leirabasu masana yana pihiba nati Miyoi khrana kian khangalaba matungda namduna khuyek tahonduna lawkibani iramasigi matangda mari leinaba authority singna su se thaduna kyara khana haijaba laikhre haki mangna makhatan hai ngasi phawbu thabak oina pangthoraktabana lawpu amadi nauna khundariba kangbuga nomagi ungkhatnaba helaktuna khatna sainabagi phibam amada lakli loinana nauna khunda laitanaba yum sajiliba miyoi singna sejinadaba mafam aduda toilet sapham laiti masida natana makhoi yumdagi tarakpa isum senpham nala leitabana lawpham singasida tasilakpadagi khudongsadaba kya ama sumai unari maram aduna kanaguma miyoi khrana makhoi khudongsaaba sing yengduna pikraba paliedu machet thugaiduna sayen ngayenabagu mamal lawduna yolaga imung manu nungainaba silibasing athuba matamda mari leinabasingna thigatpiduna mafam asibu kanmada amadi akoibada law uriba lawpusingna thengnariba awabasing asi kokhanbiu hainasu phongdokhi atopa pawmana Patriotic song competition na makok mathang tarabasingda certificate amadi seal gi manak kusinakre All Manipur United Clubs Organization amuko gi miyang makhada Imphal East District United Clubs Organization idukonas ngarang September 15 da khurai ningthaubung laikai tinsit rota leiba evendau ibudau Puribi Purava Community Hall pangthokiba state level open patriotic song competition 2024 gi phalok thokre ahanba position da Wangkai mayum nongdon mangang Brakapur Begapati Laikai Anisuba position da Khetri mayum Rupasya Devi Kaksing Turel Wang Mamadi Ahumsuba position da Thoksom Lamjing Mamaitai Basikhong Bazani Apunba mark sahungi manungda ahanba position mark saniga mapan anisuba position saniga ani eduga ahumsuba position mark samaga maudraga taruk fangki haina iduko gi president takhelabam dizo mangana press thokpa sirolasina hairi Sholasina hai consolation prize the Miyoi taret haibiri thongam romitana mark samaga maudraga mari nongthongbam mangirasna mark samaga marfuga nipan thoksom lankhomban mark samaga humdraga nipan sorok haiba amarjit singana mark samaga humdra tampasana mamna mark samaga humfuga taret armonas ningthaujamna mark samaga humfuga manga asam immersion mitai na mark samaga humfuga mari aduga special award oina Adop nganthoi pikre hairi state level open patriotic song competition asigi ahanba prize certificate kaloinana lupa lising taraga mga anisuba prize ta lupa lising tara amadi ahumsuba prize ta lupa lising tareni consolation prize ta certificate kaloinana lupa lising ani ni special award certificate kaloinana lupa lising amani pricing asi competition gi phal lakhoki bagaloinana makok mathang taraba sing gen thokre hairi makok mathang taraba sing amuko gi president nando luwang kusina kheri Atopa pawmana Kuki militant sama pansang hibagi khudam sangdam phangbalaite miyamna tongara thajabigano kuldip Mema rom dagi ningthina train torab Kuki khulai paiba Kuki militant sama pansang singhibaga loinana thasigi kungani pana maite de attack torakpa yai haiba wafam tuan mafam dagi phongdoknarakliba wafam gi matangda Manipur lainga ki security advisor kuldip singa amadi Manipur police ki DGP Rajiv Singa ani gi maikai dagi wafam khara phongdorakli security advisor amadi DGP ani na puna kuyak pi duna ngarang thadorak pasirol magi matungina Kuki militant sama pangi input asi tuan ba maikai digi verify tawre adumaina ma Kuki militant sama pansang hibagi wapam asigi khudam sangdam laiti maram aduna hausumaki oinadi wapam asida thajane oidri adumaina ma mafam singda deployed tawriba security force singna akan mamona section tharang lokhatuna miyam gi lantham amadi punsi ngakshena na bohonari haina sirol aduna khangalakli loinana tongara thajadana basu sirol aduda khangalakli Makasa tharafo ina kangla pawdana sumna phongli security advisor na responsible yaudaba wanga ama miyamna thamnakpasi angakpa pui COCOMI
मियाम की चीरब तंजा मणिपुर ngaki senbigani hain India government की एजेंट अमा ओइना थारकलिबा मारू ओइना सिक्योरिटी एडवाइजर कुलदीप अमदी डीजीपी राजीवना मखोइना मणिपुर सन्नरिबा मदी लौरिबा थौदांग अंगकपा मोइरे मियामदा सममनबा किया अमा पोखल्ले हाइन कोकोमी की कोऑर्डिनेटर समेंद्रो थोक्सोमना फोंदोखरे ngasi lampel pata leba COCOMI office ta pangthokiba pawgi mifam amada wafam asi mangna phongdokibani mangna makha taraduna makoina manipur leiraga tawgudaba thabakna tawdaba tawroidaba thabakna tawdaba responsible yaudaba thaudang leitaba amagi wangang na miyamda thamlakpa si angakpa makoi mangna makha taraduna handakti ikui kuidana CM secretary ta pangthokiba pawgi mifam amada state asida Kuki militants samapane hena sangsilakre haina phongdokre mara asida COCOMI na sumasibu kaya yamna summano haina singnaringai amadi sumbra lanbra haiba wang hangnaringai maraksida security advisor na Kuki militants samapan sangakre drop kuntra khaidoktuna tongan mafam sunda sangsilakre roinana masibu thengnanaba central force amasum state forcing da section na mikup na hom singna lainaba advisor pikre haina phongdokiba asina manipur miyamda mi paiba amuk helale aduga amukna police ki maikai diga siguma Kuki militant sing sanglakre hairiba wafam asi aran mani haina phongdokiba sina maram oiraga hauzik lairiba violence asida menman ta da phibum amada leiri amaromda Kuki militant sing bu support toriba Kuki militant sing na tang kungani pa maitai na landaragani haina laukhokiba asina aikhoi si yamna sarak sahingnaba lainga asima thong maram khangandaba phibam amada leiri asiguma security advisor na asumna phongthoklagani irang asida aikoina tawgadoriba thaba asi karino thengnagadoriba asina karama mawongdano aikoina hausu India lengakta waroriba nungaitaba leiringai tanja asida makhoisu yauna laktuna manba tawraklabra haibasi COCOMI na singnaba phawi amaromda haukiba September amada drone kautrukta drone attack sathaduna mauna ama hatkiba madugi matung tarakpada moirang missile kapsinduna ahal ama hatkiba thawong kya satharakpa sigumna drone missile attack satharakpa si India gi mapam amatada sathadi haina su phongdorakpa laikre manipur drone bombing amadi missile attack satharaklaba phaw security advisor kuldipna karimata mathau pangthoktana phamdama kolaga lairibasi lakthokyo masida lenga nasu akan mamiyeng sangpham thoi amaromda manipur dagi lakthokraba aphaspa manipur amuk thamrakani haina phongdok narakliba sina sumlabadi manipur angak pamong thokaningdaba thaudok kya tholakani misi mina gi sang hengalakani anti indian oiba masing hengalakani haina sumangna makhatana phongdokhi adu haujiku inadi myam paw sumatanga solution jarage masum myam punana update na minasi